Ibonong Entertainment na puthokchaba Manipuri Short Story Series mathang tabikre. Wari khudimak adom na hena nungainaba dialogue narrative ta yumpham oirga puthokchakhibani. Anobo wari One Day Boyfriend ahanba saruk punamakna tabikre. Mathangda hairiba wari asigi anisuba saruk tabi nabagidamakta punamaki mafamda nolukna ningsingjari. Wari asigi aibana Surjit Laini ahanbada anisuba saruk tabibada hena laina khangbinaba ahanba saruki wari khara samlapna nahongna na lijagi. Aibana ai haina masaba saktak charaga wari se pakta kaina khrabi kanage wakhalda pothafam thirui. Mafam se makhoi anigi toina unafamni. Tanja sida Rita kawi laisabi amana inkhalakpa matamda phanghodraba nungsibado nongmata oirbasu phanglaga yum pangani khanna aibada nomagi boyfriend oibiyo haina hanna haijeri. Aibana madu khak yade maramdi karamna sakhangdabi nupi amabu khudakta hekta girlfriend ohengadoribano. Madusu noma khakki wari se hobada nupi se mathong chadabi bugumna hori. Haijaman madagi aibana yaki yanakibagi matungina makhoi ani thanakiba numituma koiminaki langminaki. Adubu chamjaraba aibagi thamoida Rita mami takre. Kainaramdaida mahaki apamado phongdoki. Adubu Rita na nong kaki dilni haina karisu khandana chatki. Aduga matang asida wari solutionki. Makha tarakpada aibana kari oihoba mahaki nungsibabu Rita na yakibra natraga Rita do adum kaina khabra haibado tabiyu. Wari macha sida khonjel langlibising amasung langlibasing Laifrakpam Surjit Mukta Khuraijam amasung Wangkhamayum Bidyarani ni. Tabirasi Ibonong Entertainment na puthokchaba Surjit Laigi anobo wari macha One Day Boyfriend anisuba aroiba saruk. Sakhangdami mahakna aigi thona pumba puduna chatkre. Numidangdo hakchang ngamdre haijillaga saksu dum chadre. Kada dum sangaga hipthare. Aring puthaba mapokse kayang kuinano aina khangduni hinkidoribase. Kanadraba mapok haibado aigi oi. Nongale ai hogot office su chatre khangdre hingbagi apamase asumma sumayeng tarakli. Wajagan bi imana aigi anabagi maram hangle. Aigi hiningdabi matawdo ima su khangdabdi natte adu tangai phataba wa ama hodore. Ibungo nangi baba na pamjaba mamaudo luhongnaba waripnarasi hairena hairarene. Ima ai luhongmangam Karino hairidubo adu phajana yana khraga mado napana taradi lansaniko phagi yaba nate. Khangdi haidoko ai sugongam Madubu hekta yabro mi siba yaba wane nasana suyana sinakhiba natro. Ima ai ngamlaro haidopikro. Phare adudi hayo nangi apamba lairabra. Masagi awabo ubungamjadabi imana inthana hangle. Hoi leire. Phare adudi hairo kanano aikhoi chatlaga isagi apambado hairurage. Isagi apambado aikhoi gi suni ikaiba khara nanglabasu kamdawni isagi apambaduna hena lui hayo kadaida kino kanano. Ai masak khangi maming khangi adubu laifam contact mobile number na singmadi khangdi. Karino nangbu ngawrabro laifam su khangdaba haujikki matamsida mobile number phawo lahowdaba dubu karamna thirugadoriba. Nangi wase taningdre. Ima bu wakhal tananaba hawkiba wari pumba aina lire. Matu tabada imado pungak wak aingonda nungsina yenglaga makha tare. Imagi bungo
ꯈꯪꯗ꯭ꯔꯦ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯏꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯔꯦ ꯏꯃꯥꯅꯅꯦ ꯊꯥ 3ꯒꯤ ꯃꯇꯝ ꯄꯤꯒꯅꯤ ꯃꯔꯛꯁꯤꯗ ꯅꯪꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯤꯔꯒ ꯄꯨꯔꯛꯎ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯈꯣꯏꯅ ꯁꯤꯟꯕꯗꯣ ꯌꯥꯒꯗꯧꯕꯅꯤ ꯁꯤꯗ ꯂꯣꯏꯔꯁꯤ ꯍꯣꯏ ꯑꯩ ꯊꯤꯒꯅꯤ ꯏꯃꯥ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯑꯩꯅ ꯊꯤꯔꯒ ꯏꯃꯥꯗ ꯁꯤꯟꯅꯒꯅꯤ ꯉꯝꯗ꯭ꯔꯒꯅ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯌꯥꯔꯒꯦ ꯏꯃꯥꯗꯣ ꯆꯠꯈ꯭ꯔꯦ 이마부디 아이는 야한크레 아두부 까름나노 아이는 티게도리고 싸가도부 크라 짜르가 아둠 융드기리 다 티나바 까르 톡도락레 임팔기 마루오이바 미tin 마야바 마팜싱 아한마다 칸갓라가 티바 호위 탱네디 누밋 쭈빠도마 고이토 토위 누밋티 탱질라카누 야다바니나 탱진크레 юм요비다 미당 뿡니판 따키람레 이마나 통갈라 아이부 야암나 바깥잖나 nga이람미 이마도 아이기 몽세 야암나 뺀드리 우버가 좀 락레 ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯪꯒꯤ ꯃꯇꯧꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ ꯋꯥꯔꯛꯇꯕ ꯃꯇꯧ ꯎꯠꯄꯅꯤ ꯅꯪ ꯑꯉꯥꯡ ꯅꯠꯇꯦꯀꯣ ꯑꯃꯨꯛ ꯇꯥꯛꯅꯈꯤꯒꯗ꯭ꯔꯣ 야다다나 떠보니 이마 ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯇꯧꯈꯤꯕ 아이 쿰드레 아동 이몽드 쌍락레 마도 ngang lehawi ai asoba soiba ama leikre imagi phondo khangdabdi natti adubu sarana wakhal amana ai imagi phondo paining khidi hanjin tarupaduda phondo adum silent thamkre no ngale office sattabadi yadabadina chatle office satli haibagi wani isa se leitadi pung loiba ngaibada awaba ma oi gari de yengmada thabak ama oire office ta thabak ki wari watai staff singi wari ga amatta I tati kari tawraga maga thengnagani unagani asidani aina khalliba aroibidadi warep amadi ai logjare nungtigi office halaklaga anakpa lamsingda mabu thiraga phangbra yenglage aduga nomaijing natraga suti numichingdana arapa loji loya singda chatpa isana lepsari adubu nungti gi lakpa hanbada pak tu tang hakta su kham laga yengninglu khangdi mapa tu tang hakta su hekta yengning mafam du da mahak pham laga leronga do woi hekta mal mitsida mahak na ngauraba ya tondo unna aingonda nangam sida khupangna tha da na nokchabado uduna lei ai hojekti mahaputa lining oire sani thakning haibu khangkhidre karino ai asibu ngawrabra haibadura mahaputa khalle noma haukhibana tha ani haukre ai sinadi yararoi khalakle aroiba tha simma phangnana ba thirage khanna office tagi tha magi suti lokthoe magi mong mato sawong sada phiche sakchado yamna lapa loji loyadadi orangane di thajati yamna issue tana ui aduga well educated sukmale adubu kanana khangani laikhom da thambal sama nipan salibasidi lono yongna thirage leple thibasu haure thiba yaba thire adubu phangbadi mareitre wakhalse mawol khalai mahakpu lohong khraba jala natraga manipur gi wangmada thaba ingkhang gi satkrabra karigumba thiba khangdragana aina kari oiba mabu phanglaroidrane ai lai kaya thajati adubu handakti aina ningdaba sondaba laise yawramlaroi miyobana lai ninglibase ishagi apamado phangnanaba tanbada tainapham natraga thajaba ama thamlaga ishagi apianba tanbase soidan oigani aroibada laida tainajaba natana karidi leiri mapok thiraba mapok sina ningma thungba haibadudi oidre laina pamibasisu kainabagi poloidudani mi kayabu panthung mahakna pikhrage kainaba ngaktani adunobu hire ranja
खंबा थोइबी रोमियो जूलियट की वारी लेरिबसिनी थुंगरमलबदी मालेम सिद नुंसीबुगी वारी हाइबा अममुक लेरमलरोय कयाद लाइना था अमसिसु हौख्रब सिबु लाइबंगनी हायरगा हेक्ता पेंथोकलगद्रा आई मखा ताना करी फिरेप लौगनी नोमो नोमगी चाद थक्तबना इसासु यामना सोक्चिलगे निंग कायना हलखिबा नुमित खुदिंगी खुदम सांगदम अमा खंगना इसासे सोक्चल्ले हैबसे खंगजरे करी मचागी द वाजरबी इमादो खंगदनी अगी तौसे येंगबा ngamdraba माले था अहुम सुबन नुमितकी हुमनी सुबदा नुमिदांग अगी कादा मा चंगलै आई खंगी इमासे पोलोय अमदी तालरनी हाइबा आई फमुंगदा तुमिंगना हिबले इमाना यामना तमना अगी कोकसे नानथबीरगा हंगलै इबुंगो नंगी पामजबिदो फंगद्रबा नत्रो आई पांग खुंबा ngamde अदुबु इमादो अपंगबिरी नते मखा तारे तो थिरुरनु इसासिदी लाइबक्ता तमलमद्रबनी खंदोक्लसी इमासु नुंगाइते अदुबु कैदौरुनी महाक्तो मंगदा उबनी खंदोक्लो नंगी अपामबदा इमाना याखिदना हौजिक्ती इमागी अपामबदो तौरोको इमा अईबु इमा खंगले नंग थबक्तो पांथोकपा ngamlaroy adunani imana hairibase masemse imana nangbu aikhoina hainariba nupi masadugi manakta purage leple nakhoi khangno soiba yaroi ko आई इमाना हाइबे याथंगदो इन मनतना करी सुकुमफम लेत्रे अदुम उंगलगा काद लेहौरे अदुबु इसासे फिरेप अमत्ता लौजबदी ngamde नुमित खरनी सिदा फिरेप अमदी लौबता ओथोना अवाबा अमदी ओइरे ऐसे नमांग सुला नतुंग सुते नाइबदु ओइरे फरे मतमना पुरप्पा फिरेप तो ngairaki ngasini imana haiba numitto imaga aiga makoina pamjaba mamaugi yumda chatli thangnaba yumni hai imungdo ai imungduda changshilli kado phajana lu hena semsai thariba sofa duda ai phamthare wakhalse yamna sarangni laitapam su khangdi tawriba pumbase isada yaningba sukyau yaudi thawai panba robot amagum ahal lamunsingna hainaki haidana asungna sapi tharaga chatlanbagum tohunba sibu punsira matamsida samin nama phangki parda marumda mi ama lepli aina khalibase soidana sungani ai yengi summi mini nupini ngangaina ba phanek ama setlaga ngaurap tawa phurit ama litli makok tasu hangam mapal masugi phi matek ama khumli mamaido uwo phangdi tung oirapna thongi parda gi marum oirapna lepli samlangdo phana maphai sangi sum phibam matawdu ubada sung phiral chabi phajabi nupi amadi oigani khalle nupi duna ikai bagi matau utpaduda ai makha tani yingbirudre kado phum siksi aina su mana su wa amatta hodok natre adubu asumna kayam kuina laikhigani mahak nupini mahaushana nupidi ikai thigali hai mapong oina asigumba nupa nupi life partner sembagi tanja sidadi nupi singdi yamna ikai nei hai adudi aina lalaklani nupa aina hodokpham thoktra aibu mana nupa ni khalam khigadra ai wa hodok lage khalle chap chana leple aina lakliba siki wafamdo hairage leple ima ai khoi anima khangi asikpada wall clock na tamnarakpaduna ai lawai satkre thangnaba kadagi makhol hauna wall clock pungsing 13 tare taglai
ताखिबा नुपीदुगी खोजेंदुना अमुकसु अइबु खंगहल्ले मासु खंगले खंगे खोजेलदो यामना नुंगसीना ताई इसासिबु तु ख्याउ सुंगहनबा नुंग पांदा सापु पीखिबा फजबी कयाबु अमुकसु मथोय हकटहनबा खोजेल अमनी कोक्सिदा करिगिनो लेप्सबा ngamdana निंदुना ngaihaktuda leikhre ai wakhal tare phare oiningbo oijasanu aigi phirip asimadi nupi sida hairam laki somna kari khalliba kari pambiriba ai khangjati madomda yamna thijalubasu ai pamjati adubu aigi se munna muktang tabiyu aikhoi ahal lamanna haina singnajarabasu isa isadi khangnadri aigi oiba wafam ama thamjagi mahak khumlakti tuminna adum leiri aishu magi paukhum ngairudre isagi aningba apambado prabrap haidoklamlaga satkhirge leple ai luhongba se pamjati aina yamna khoida jabi nupi amakhak leiji mahakki maming rita kawe ai maga natana kanaga sul honglaroi lepkhre mabu kanna thiri phangri phawa thiki gani ma natana ai kanabu su uwa phangdre thengnadragasu mabu kawbu oithokdre pungning sida ma soidana phangkhini haibase adum phauri aina thajai ma soidana thengnarkhini maram maduna adomna imungi misingda luhombase toknanaba haibiraga iteng pangbiyu aningbase thonghanbiyu adombusu mapu mana yaifaba pinabisanu wafamsi hawdokjabagi aibu ngakbiyu asengbagi tosi hairibra ai swai law asowi ral ama leirabugum lu lukna leimaida non tharma maise nakna khanging yengkhat aduga khanglaw lok thoki rita nang hoi aini pamdraba natro ai haini ai leitana ngaki sengsillaga magi khudangdo pairaga sofa tamna singsille aduga phamthalle nangdi karna sida aina kayada wana nangu thijaba nang yam phatte aibu kayada wahaliba ai pungningi marol summe nahak yamna nakna lerongani adunara ngasaidagi kasida nangidamak leplaro phawbada khangbide kausinbidabado gari gi makholda nangna khangbaduda isa sida karino thajadaba ihul ama phawkhrabani adubu nangna sida karamna to hayo punamakse nangna ahal singa manaraga selibra ai arrange marriage pamde love marriage pami ahal laman singna nanga aiga gi luhongnaba sille makoina haibado yadi yaningi adubu punsida muktasu unakhidriba nangonda karamna luhongani ai nanga khangnaraga pukning hakjang animak yaningna luhongge lepki ai budi karamna thirakliba nangi photo ahan singna pi madugi matengna nanga unaki matamdo nang yamna hiningdaba matamni ai nangi awaba wari pumba khangi aduna amukashu hena aingonda thongna piki nangi awabado kokhange lepkhibani adunara aibu amukasu mainungda langchillamlaga chenkhibado adu oirasu imanabidugi wakhal kautho hallaga inakta punduna thammisidi masida tanabane asengma nungsibado phangnabane summi ai yamna wan hingwa matam nanga thengnaruba nangi na tawna ai punama kawki adubu nangna hanna phawu yelamdana amuk sumangki hoi ai khangi yamna su penjaki aigi pandamdo phangle khanna nokjaki aina nangi asengma nusibado phangnaba ikai ki wangma lanki adudagidi amuk haidrasu
ꯅꯪ ꯅꯤꯡꯁꯤꯡꯂꯤꯗꯅ ꯑꯗꯣ ꯅꯍꯥꯛ ꯑꯃꯨꯛꯀꯁꯨ ꯃꯤꯑꯣꯠꯄꯤꯅꯦ ꯑꯁꯦ ꯌꯥꯖꯧꯀꯣ ꯑꯩ ꯄꯦꯝꯐꯥꯠꯇꯅ ꯃꯉꯣꯟꯗ ꯍꯥꯏ ꯃꯗꯨꯅ ꯅꯪꯕꯨ ꯉꯁꯤ ꯏꯅꯥꯛꯇ ꯄꯨꯔꯛꯂꯤꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯀꯔꯤ ꯑꯣꯏꯔꯦ ꯋꯥꯟ ꯗꯦ ꯕꯣꯏꯐ꯭ꯔꯦꯟ ꯗꯟ ꯍꯧꯖꯤꯛꯇꯤ ꯀꯥꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯣꯛꯄꯗꯗ ꯄꯣꯈꯥꯏꯒꯗꯧꯔꯦ ꯍꯔꯥꯎ ꯃꯤꯅꯣꯛꯅ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯦ